ꯑꯩꯈꯣꯏ ꯃꯊꯦꯜ ꯕꯦꯝꯃꯣꯏꯗ ꯄꯤꯕꯩ ꯑꯃ ꯃꯊꯦꯜ ꯊꯤꯜꯍꯜꯂꯨꯏꯅꯤꯁꯦ ꯑꯩꯒꯤ ꯇꯣꯛ ꯁꯦꯠꯂꯛꯏ ꯅꯪꯒꯤ ꯇꯣꯛ ꯑꯃꯨꯛꯁꯨ ꯄꯨꯈ꯭ꯔꯗꯨꯅ ꯑꯗꯨꯗꯤ ꯄꯥꯕꯨꯡꯒꯤꯗꯤ ꯑꯩꯒꯤ ꯇꯣꯛ ꯁꯦꯠꯂꯛꯏ ꯅꯪꯕꯨ ꯇꯣꯛ ꯄꯤꯅꯕꯣꯁꯦ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯅꯦ ꯉꯥꯡꯒꯣꯝꯗ ꯀꯌꯥꯝ ꯂꯤꯛꯏꯁꯦ ꯍꯜꯂꯣ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯩ ꯔꯦꯅꯤ ꯉꯥꯡꯕꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯀꯨꯏꯔꯦꯀꯣ ꯃꯌꯥꯝꯒ ꯎꯅꯗꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯇꯕꯁꯨ ꯀꯨꯏꯔꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯒꯗꯧꯔꯤꯕꯀꯣ ꯑꯗꯣ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯦ ꯑꯩꯈꯣꯏ ꯇꯧꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯕꯥꯁꯨ ꯂꯩꯈꯤꯗꯕ ꯑꯗꯨꯒꯤ ꯕꯕꯥ ꯂꯩꯇꯕꯒꯤ ꯌꯨꯝ ꯁꯦꯡꯉꯛꯄꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔꯗ ꯀꯀꯥ ꯑꯃꯒꯤ ꯃꯁꯨꯒꯤ ꯑꯃꯨꯛ ꯌꯨꯝ ꯃꯥꯡꯁꯟꯗꯅ ꯑꯩꯈꯣꯏꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯦ ꯇꯧꯍꯧꯗ꯭ꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯌꯨꯝ ꯁꯦꯡꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯌꯨꯝ ꯁꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯩꯈꯣꯏ ꯉꯥꯡꯕꯝ ꯁꯥꯒꯩꯁꯦ ꯑꯁꯤꯁꯤꯒꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯍꯧꯗꯕꯗꯣ ꯆꯍꯤ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯍꯥꯏꯗꯤ ꯂꯥꯏꯗ ꯀꯩꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯠꯆꯅꯕ ꯉꯁꯤꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯥꯒꯩ ꯑꯍꯟꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯑꯩꯈꯣꯏ ꯉꯁꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯒꯗꯧꯔꯤ ꯃꯌꯥꯝ ꯑꯗꯣ ꯁꯨꯝ ꯍꯧꯖꯤꯛ ꯏꯔꯨꯖꯕ ꯈꯣꯠꯄ ꯂꯣꯏ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯃꯥ ꯀꯟꯅ ꯕꯥꯃꯣꯟꯗ ꯁꯤꯗꯥ ꯊꯤꯟꯅꯕꯒꯤ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯁꯤꯗꯥ ꯊꯤꯟꯕꯒꯤ ꯄꯣꯠ ꯆꯩ ꯁꯦꯝꯃꯦꯕꯀꯣ ꯑꯗꯨꯝ ꯃꯊꯪ ꯌꯦꯡꯍꯜꯂꯛꯀꯦ ꯀꯩꯀꯩ ꯇꯧꯗꯣꯏꯅꯣ ꯀꯩꯀꯩ ꯃꯊꯦꯜ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯀꯤꯞ ꯇꯧꯕꯤꯒꯅꯨ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯃꯃꯥꯅ ꯕꯥꯃꯣꯟꯗꯀꯣ ꯁꯤꯗꯥ ꯊꯤꯟꯅꯕꯒꯤ ꯄꯣꯠ ꯆꯩ ꯁꯦꯝꯃꯝꯃꯦ ꯁꯨꯃꯥꯏꯅ ꯆꯦꯟꯖꯥꯃꯨꯛꯇ ꯑꯗꯣ ꯁꯤꯗꯥ ꯊꯤꯟꯕꯒꯤ ꯄꯣꯠ ꯆꯩꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯍꯋꯥꯏ ꯑꯀꯪꯕ ꯇꯤꯡꯗꯕ ꯃꯣꯔꯣꯛ ꯑꯀꯪꯕ ꯁꯨꯃꯥꯏꯅ ꯑꯀꯪꯕ ꯉꯥꯛꯇ ꯑꯣꯏꯅ ꯁꯤꯗꯥ ꯊꯤꯜꯂꯅꯦꯕ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧꯒꯤꯗꯤ ꯑꯆꯣꯠꯄ ꯍꯥꯏꯗꯤ ꯑꯇꯤꯡꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯇꯧꯔꯅꯤ ꯂꯣꯏꯔꯒ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯍꯧꯔꯅꯤ ꯑꯗꯨꯒ ꯁꯤ ꯂꯩꯔꯦ ꯉꯔꯥꯡ ꯇꯤꯡꯉꯝꯃꯤꯅꯦ ꯁꯤ ꯈꯣꯛꯄ ꯂꯣꯏꯔꯦ ꯃꯃꯥꯅ ꯈꯣꯛꯈ꯭ꯔꯦ ꯍꯋꯥꯏꯗꯣ ꯌꯣꯡꯆꯥꯛ ꯃꯔꯨ ꯂꯩꯔꯦ ꯑꯗꯣ ꯃꯊꯦꯜꯗꯤ ꯃꯌꯥꯝ ꯑꯃ ꯇꯧꯔꯣꯏꯕꯀꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯁꯨꯝ ꯈꯔ ꯇꯧꯔꯅꯤ ꯂꯥꯏꯒꯤ ꯁꯨꯅꯕ ꯑꯗꯣ ꯃꯊꯦꯜꯁꯦ ꯊꯣꯡꯕ ꯈꯣꯠꯄ ꯑꯗꯨꯝ ꯌꯦꯡꯍꯜꯂꯛꯀꯦ ꯁꯤꯅ ꯀꯩꯅꯣ ꯑꯣ ꯁꯤꯗ ꯁꯒꯣꯜ ꯍꯋꯥꯏ ꯂꯩꯔꯦ ꯁꯤ ꯄꯀꯣꯔꯥ ꯇꯧꯅꯕꯒꯤ ꯇꯧꯔꯤꯅꯦꯕ ꯑꯩꯈꯣꯏ ꯂꯨꯀꯣꯛꯄꯤ ꯑꯗꯨꯝ ꯍꯧꯒꯠꯂꯦ ꯀꯥꯏ ꯆꯧꯕ꯭ꯔꯣ ꯅꯪ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯃꯊꯦꯜ ꯆꯥꯗꯣꯏꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯔꯣ ꯒꯨꯗ ꯃꯣꯔꯅꯤꯡ ꯍꯥꯏꯌꯣ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯍꯥꯏꯗꯕꯅꯤ ꯍꯥꯏꯔꯣ ꯍꯦꯄꯤ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕ ꯆꯩꯔꯥꯎꯕ ꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯒꯤ ꯁꯤꯗ ꯂꯩꯔꯦ ꯁꯤꯗ ꯍꯥꯏꯅꯕ꯭ꯔꯣ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯗ ꯀꯠꯄꯁꯤꯁꯨ ꯑꯗꯨꯗꯒꯤꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯥꯃꯣꯟꯗꯁꯨ ꯁꯤꯗꯥ ꯊꯤꯟꯈ꯭ꯔꯦꯕꯀꯣ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯥꯏ ꯈꯨꯔꯝꯕ ꯂꯣꯏꯔꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯕ ꯍꯧꯔꯒꯦ ꯅꯨꯡꯁꯥꯁꯨ ꯁꯥꯕꯅ ꯂꯣꯏꯔꯅꯤ ꯉꯁꯤ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯨ ꯄꯧꯔꯥꯒꯤ ꯁꯒꯣꯜꯍꯋꯥꯏ ꯇꯛꯈꯤꯒꯦ ꯕꯥꯃꯣꯟꯗ ꯁꯤꯗꯥ ꯊꯤꯜꯂꯨꯅ ꯍꯜꯂꯛꯑꯦ ꯕ꯭ꯂꯦꯟꯗꯔꯗ ꯀꯔꯤ ꯃꯉꯣꯟꯗ ꯇꯛꯁꯦ ꯍꯥꯏꯔꯣ ꯅꯉꯣꯟꯗ ꯑꯩ ꯅꯝꯒꯗ꯭ꯔꯣ ꯑꯗꯩ ꯍꯥꯞꯆꯤꯜꯂꯛꯀꯅꯤ ꯃꯌꯥꯝ ꯑꯩ ꯚꯤꯗꯤꯑꯣ ꯊꯥꯒꯠꯇꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯕꯥ ꯂꯩꯇꯕꯒꯤꯅꯦꯕ ꯁꯪꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯗꯨꯝ ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯂꯩ ꯚꯤꯗꯤꯑꯣ ꯏꯗꯤꯠ ꯇꯧꯗꯕ ꯃꯊꯪ ꯊꯥꯒꯠꯂꯛꯑꯗꯕꯅꯤ ꯃꯌꯥꯝ ꯑꯗꯣ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯕꯕꯥ ꯌꯥꯎꯗꯕꯁꯦ ꯁꯖꯤꯕꯨ ꯆꯩꯔꯥꯎꯕꯁꯦ ꯁꯖꯤꯕꯨꯒꯤ ꯌꯨꯝ ꯃꯅꯥ ꯉꯧꯅꯕ ꯂꯩꯔꯦ ꯏꯇꯩꯅ ꯄꯨꯜꯂꯝꯕꯤꯔꯣꯁꯦ ꯐꯖꯅ ꯄꯨꯟ ꯂꯩꯔꯝꯃꯦ ꯑꯃꯣꯠꯄ ꯆꯪꯗꯅꯕ ꯍꯥꯏꯅ ꯏꯆꯦꯅ ꯍꯣꯔꯦꯟ ꯉꯧꯔꯒ ꯆꯥꯅꯕ ꯅꯣꯏ ꯂꯩꯔꯕꯣ ꯕꯣꯔꯥꯒꯤꯅꯦ ꯁꯒꯣꯜꯍꯋꯥꯏ ꯇꯛꯄ ꯍꯧꯔꯦ ꯑꯗꯣ ꯁꯤꯅ ꯕꯣꯔꯥꯒꯤ ꯇꯛꯇꯣꯏꯅꯦ ꯆꯅꯥ ꯇꯪꯈꯥꯏꯁꯤꯅ ꯕꯦꯁꯣꯟꯁꯨ ꯂꯩꯌꯦꯕꯀꯣ ꯁꯤꯅ ꯏꯅꯦꯝꯍꯟꯒꯤ ꯇꯛꯄꯤꯗꯣꯏꯕ ꯃꯨꯜꯂꯕ ꯌꯦꯡꯒꯦ ꯌꯥꯔꯕ ꯌꯦꯡꯒꯦ ꯖꯃꯟꯈ꯭ꯔꯦꯅꯦ ꯕꯣꯔꯥ ꯃꯩ ꯖꯨꯠ ꯑꯣꯏꯗꯣꯔꯦꯅꯦ ꯑꯗꯨꯗꯤ ꯖꯥꯔꯦ ꯖꯥꯔꯦꯀꯣ ꯈꯤꯇꯪꯒ ꯇꯛꯁꯤꯔꯣ ꯌꯥꯅꯤ ꯌꯥꯍꯜꯂꯁꯤꯔꯣ ꯇꯥꯎꯗꯤ ꯇꯥꯎꯔꯦ ꯐꯖꯅ ꯃꯌꯥꯝ ꯁꯤ ꯇꯥꯎꯔꯤꯁꯦ ꯍꯧꯖꯤꯛ ꯄꯀꯣꯔꯥ ꯍꯧꯕ ꯌꯥꯔꯅꯤ ꯂꯣꯏꯔꯦ ꯑꯗꯨ ꯄꯀꯣꯔꯥꯒꯤ
तक लोरे हजी बोरा की तो तक ठीक है चना तंखाई से परे से ले चना तंखाई तक दो बोरा हो गई सिना सोगल हवाई दो बामोन द मा थानी के पीवर ने चला गए की हो गए हम तो सजीबुदा पुलई याउने को अदो अखोई पुलई लेत्रेबा बाजार दा सुंगरांग फंगते ते अदु एना तखेल ले नौबदो दुदो मरुदो अनि खक फोइबा सि जुंगचक्का आलूगा तोरा इरोनगे पुलई मनम नंबनी नुक्सिबनी दा सिसु हावबनी हवाई सोक तौरे सिदा तौसल्ले दुगा सिदना इरोनबा खुदि योंगचक्का पुलईगा खमेन सिंबिगा हवाई अमदी सोक तौबा लोइरे अदो सि लेरे लागी चाक थानबा सेम साबा लोइसल्लए मयाम अदो सामंदना आई वीडियो को लाहौद्रे अते अते मथेन तौबसे हजी खुदा लाई चाक थाबा चलदबनी वाह मोगी मथेन मयाम हिना ने आई कुई नंग तो दत तो गई बसे इतना खुदी हेल्प तो ये तो रमोय आई मथेन मयाम ने दे जंगाउना पूरा दा चलो नंग बोरा उलो जो हौगदा ngai bare bare tawro ai ngai ri nangi mathel ngai ri ko ai ni da video ta uswa da thế em xin lý em tao bị mà cái nó tao được lại nan chắc to thật da lại chắc thật em nan tao to bị da tro ai hết thế nuôi system được giả thế ai đi system hai anh chào thôi mà phải đó đi nào ai xin jok che ti si thale xin jok che ti ये हम कमाई तो उधर रहते जी वो वीडियो ऑनलाइन हो गई होय हिंजांग थिले हे सजीबुगी अखोई मथेन मयाम से होदो सिदा टोक थोंबा लेरे हाउदो मनब्रा अदैदी सिदा इरोनबा लेरे सिदा लागी खाइदोकबा लोइरे असे बोरा हौबा हौरे लागी हौबा तंगाई बोरा से दु सि हौबदा बवानी द निम मना लेरे हवाई थोंबा लेरे चंपू ngau si di khajare he asi bote ma'am tawni ni ai thenga na pollution laban lagi chak tha ba chalani koi mathen be moi da pi bai ama mathen thilhal loini se ai gi to seli nangi to amuk su puhra duna adu de babungi re ai gi to seli Nang- sidang bu to bina bo se Ma'am, si yaw ne. ngam de kyam li je tengor ma puhra mi o si magi extra ka hen na lawri ni du ke hai da bani pakura thong mo product bamon de ora thong ba ai lawru ge nai ko fa lawro cho cha tharu rage damsa gi ma adu ji endoi ni chalom chalo to han oi Chalo. adu ga ai di hawa tra ai gi go ne review pira okay koi le bisna ibok chobi gi hinjang thin ba chat sana sonon jalo ne bok chobi da pira mo cho bok chobi gi mathe ni do kokora la e bamon da gi lawre ba la e na te se yare se ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯁꯦ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯅꯦꯕꯀꯣ ꯑꯩꯈꯣꯏ ꯁꯖꯤꯕꯨꯒꯤ ꯃꯊꯦꯜ ꯆꯥꯁꯜꯂꯨꯔꯒ ꯉꯥꯛꯇꯪ ꯏꯔꯨꯖ ꯃꯥꯏꯊꯅ ꯔꯦꯁ ꯇꯧꯅꯔꯨꯔꯦ ꯑꯗꯩꯗꯤ ꯑꯃꯨꯛ ꯅꯨꯡꯊꯤꯟꯒꯤ ꯊꯕꯛ ꯂꯣꯏꯁꯜꯂꯒ ꯍꯥꯏꯗꯤ ꯏꯔꯨ ꯃꯥꯏꯊꯔꯒ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝ ꯁꯖꯤꯕꯨꯕꯨ ꯇꯧꯔꯗꯤ ꯂꯛꯈꯤ ꯅꯔꯥꯟꯗ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯅꯔꯥꯟ ꯀꯠꯂꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅ ꯑꯗꯨꯅꯤ ꯃꯌꯥꯝ ꯂꯥꯏ ꯈꯣꯏꯔꯝꯕꯒꯤ ꯇꯧꯔꯤꯅꯤꯁꯦ
ꯂꯥꯏ ꯀꯠꯄꯗꯗꯤ ꯆꯨꯝꯃꯒ ꯀꯠꯀꯅꯤ ꯑꯁꯤꯗ ꯍꯥꯞꯄꯧꯕ ꯇꯥꯏ 조인이 조인해고. 이만 이만 사람이 좀 기대해 좀 먹어는 기대하자 이제 모든 누가이미네 거의 그 정도잖아. 신인의 tumba이도 거의 또 비리 그런. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏꯅ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯏ ꯈꯨꯔꯨꯝꯕꯗꯒꯤ ꯇꯧꯔꯤꯕ ꯃꯐꯝꯁꯦ ꯑꯁꯤꯗꯩꯁꯤꯗ ꯍꯥꯟꯅ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛ ꯏꯄꯨꯍꯣꯏ ꯂꯩꯔꯤ ꯃꯇꯝꯗ ꯂꯛꯈꯤꯅꯥꯔꯥꯝꯒꯤ ꯂꯥꯏꯁꯪ ꯑꯗꯨꯒ ꯃꯥꯟꯗꯣꯞꯀ ꯂꯩꯔꯝꯃꯦ ꯍꯥꯏꯌꯦ ꯆꯥꯎ ꯆꯥꯎꯅ ꯆꯍꯤꯒꯤ ꯍꯥꯏꯗꯤ ꯄꯨꯖꯥ ꯇꯧꯋꯦ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯛꯈꯤꯅꯥꯔꯥꯝꯒꯤ ꯂꯥꯏꯁꯪꯁꯨ ꯂꯩꯇ꯭ꯔꯦ ꯕꯥꯃꯣꯟꯗ ꯑꯣꯏꯅ ꯊꯝꯈ꯭ꯔꯦꯕ ꯂꯛꯈꯤꯅꯥꯔꯥꯝꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯖꯤꯕꯨꯕꯨ ꯇꯧꯔꯗꯤ ꯆꯍꯤꯒꯤ ꯃꯥꯒꯤ ꯄꯨꯖꯥ ꯇꯧꯕ ꯃꯇꯝꯁꯦ ꯁꯖꯤꯕꯨ ꯃꯇꯝꯗ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤ ꯑꯗꯨꯒꯤꯅꯦ ꯁꯖꯤꯕꯨꯕꯨ ꯇꯧꯔꯗꯤ ꯁꯤꯒꯤ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯂꯛꯈꯤꯅꯥꯔꯥꯝꯗ ꯅꯥꯔꯥꯟ ꯀꯠꯂꯒ ꯈꯨꯔꯨꯝꯖꯩꯌꯦꯕ ꯂꯛꯈꯤꯅꯥꯔꯥꯝꯗ ꯅꯤꯡꯖꯔꯣꯅꯦ ꯅꯪꯒꯤ 쿠라모. 라이 쿠라마로 하염들어 아버지고 이거로 가기 왕국 짜지고 나비 너가로 타로 아주 아베는 라이 쿠라마로 어서이. 또 토이디. 토이고. 토이고. 펌. 일단 너 그다음으로. જોઈ આવ્યું કરના 조해야지. 조해야지. 조해. 징어노. 와이. બોલા એમાં જોઈ દઉં 지랄하래요 그냥. 한데 가원을 하는 것이는 떠우야에 이는 좀 짱, 떠우네. 공파가에 띵기고, 짱, 파가에. 미명이 칭찬하네, 미명이 칭찬하네. 나란도 그렇고. 이제 바빠 뭐. 바. 공대 보내 들어오자. 이승 글라스 주셨네. 냄새나봐 상검다 이제 놔예 왜 잘라라? 좀 먹어 나오네 다다 Ay, na manala, tiba coba eh. Tiba aja nya. 했어 다 세우다 그래 담지 좀 애는 뭐 사골 마치 나면 불안하고 와 앵가랑 감 그럼. 앵가랑 감. 뭐래 아직 이렇게 tâu khoái bộ 이쁜 인간의 이름을 따는 hai mươi am người sinh lê lê
चीनी हपसले जारे जारे Keisiga naranjele Bamon siga leire hey Bamon Bema kujam apple di ay apple ay ki apple besna lao siga lagi roi khoi ki ja re khoi ge sige phola ju pithok ro anga si tu ro तो सिदना लेरे सजीबुकी तन फोंफोंगा सारी यम हाउदो मालेबको इनेम हन्ना थिलकपने अदो मयाम आइगी वीडियो सि स्वाइदा लोइसिनजरगे अदो आइगी पेज सिबु येंबिरिबा इचिनाव सिंगना आइगी पेज सिबु फॉलो तौद्रिबो यावरगदि सोइदना फॉलो तौसनबिरमो अदुगा आइगी यूट्यूब चैनल रेनिंगांबमबुसु सब्सक्राइब तौद्रिबो खैना सब्सक्राइब सोइदना तौबिरमो मथंगी वीडियो दमु थेंगनरसि ngasi वीडियो स्वाइदा लोइसिनजरगे बाय बाय